Kangi Koiba Langba Toubiganu, Laigi Thabak Thouramkhak Pangthokpiyu. Pawasi, ngasinung til fongki ba pandam pawsi dagi laukhachawani. Kang ni haiduna Koiba Langba Toubiganu, Mathotaba Laitilgi Thabak Thouramkhak Pangthokpiyu. Manipur da tangdu laitaba puraknaba, laingang na thuba da honabiyu Haina. Kwa kaithel apun ba mayra paibilup na phongdorok le. Ngasi pawmi singa unaba mada, lupasigi President Sobita na phongdokhibada. Mamang sahigi May ahumdagi hauduna. State asida thogliba tha taraga mari suraba irang asigi waroisin ngasi su leitre. Kuki terroristing na landarakpadagi misi mina yauna thogliba irang asina maram oiraga. Manipur gi khwaidagi maruoiba kumai ningol sakauba phawba pangthoktana lakle. Masida natana yauksang kumai su lepliba nei. Haujik amuk kang lakliba sida dharmagi khenaba wafam thadoklaga. Lai tilgi oiba pangthoktaba yadaba thabak thouramtamak pangthokpiyu. Kang ni haiduna Koiba Langba na chingba Toubiganu. Kuki terroristing na leptana landaraktuno ngasidi jiribam phawba yauksilakle. Masi khangna aikhoi punsinduna thabak tawminaba matam oire. Manipur da tangdu laitaba puraknaba laingang na thubada honabiyu Haina su mahakna makhata na phongdokhe. La Loidriba phawba Hindu gi Harao-Kummei Amatta Pangthoktaba Haina Leple. Hindu Maha Sabha North East. Pawasi ngasinung til fongkiba kanglei paki mayra pawse dagi laukhachawani. Manipur da thogliba kanglup anigi lana si Loidriba phawba. Hindu gi Kummei Amatta Pangthoktaba Haina lepnare Haina. Hindu Maha Sabha North East Army Ministry of Defense dagi thadorokpa cherol amana haire. Cherol asigi matungin na Manipur da hojik oiriba yamna luraba phibam asida Manipur da leriba jati community khudingmangna amatoina punsinduna kuki gi mathakta lan tawba matamne. Manipur da leriba misingi chada marafudra de Hindu dharma chaliba laibakne. Mitai Hindu dharma chatpasingna awa ana taduna hojik leire. Hindu ki temple kaya bom na thugaiba madi mai thaduna mangan badanatana yum kai kaya amasu tumna mai thaduna mangan khre. Illegal immigrant kuki terroristing na nupi oibi kaya gi ijat mangan badanatana mitai kaya hat patupa sathaduna hojik civil war thogliba matam asida mitai Hindu khudingmak langidamak sem saduna leigadaba matam ni haire. Cherol asina hairiba luraba matam asida kanagumba matana Kang singbagi thouram pangthoktuna Harao-Kummei Toubiganu. Mitai Hindu dharma chatpa Manipur miyamgi awabada Delhi gi central government na thawa sadana leire. Maram aduna la Loidriba phawba Hindu gi Harao-Kummei Pangthoktaba Haina Bharat Hindu Maha Sabha na warep laure. Makhata na isor gi damak tangai fadana ira thawni tawba tarabasu isa gi yumda arati tawbiyo isor khurumbiyo. Masida ka hena miyam wagadaba amade sokadaba thabak tawraklabade thoganingdaba khudongthiba kaya thorakarnei. Masida Hindu organization amade political party amatagi wa lauroi haire.